ꯉꯥꯏꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯄꯥꯏꯔꯛꯇ꯭ꯔꯦꯅꯦ ꯄꯥꯏꯔꯛꯀꯅꯤ ꯁꯣꯏꯗꯅ ꯄꯥꯏꯔꯛꯀꯅꯤ ꯅꯣꯏꯒꯤ ꯇꯦꯟꯗꯨ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯎ ꯍꯣꯔꯦꯟ ꯑꯩꯅ ꯑꯦꯛꯁꯟ ꯍꯥꯏꯕꯗ ꯇꯦꯟꯗꯨ ꯀꯥꯞꯄꯨ ꯍꯩ ꯑꯄꯪ ꯇꯦꯟ ꯀꯥꯞꯄꯕꯨ ꯑꯦꯛꯁꯟ ꯍꯥꯏꯔꯒ ꯀꯥꯞꯄ꯭ꯔꯣ ꯍꯥ ꯇꯦꯟ ꯀꯥꯞꯄꯨ ꯍꯥꯏꯔꯗꯤꯅꯦ ꯐꯥꯏꯔꯤꯡ ꯍꯥꯏꯒꯗꯧꯅꯤꯅꯦ ꯏꯪꯂꯤꯁꯇꯣ ꯈꯪꯗꯅ ꯈꯪꯕꯒ ꯁꯥꯔꯗꯅ ꯑꯩꯅ ꯈꯟꯕꯗ ꯑꯦꯛꯁꯟ ꯍꯥꯏꯗꯨꯅ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯑꯩꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯍꯥꯏꯕ ꯇꯨ ꯑꯥꯗ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯑꯦ ꯅꯣꯏ ꯇꯦꯟ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯗꯣ ꯇꯦꯟ ꯀꯥꯞꯄꯁꯦ ꯀꯔꯤ ꯍꯥꯏꯔꯒ ꯀꯥꯞꯇꯣꯏꯅꯣ ꯅꯪꯅ ꯇꯦꯟ ꯄꯥꯏꯁꯨ ꯄꯥꯏꯗꯅ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯂꯩꯔꯦ ꯇꯦꯟꯗꯨ ꯄꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯦꯛꯁꯟ ꯍꯩ ꯀꯥꯞꯁꯜꯂꯨ ꯐꯥꯏꯔꯤꯡ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯑꯥ ꯌꯧꯅ ꯄꯥꯏꯈ꯭ꯔꯦ ꯅꯍꯥꯁꯥ ꯅꯣꯏ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥ ꯅꯍꯥꯁꯥ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯅꯣꯏꯅ ꯄꯥꯏꯔꯤꯕ ꯇꯦꯟꯗꯨꯅ ꯀꯥꯞꯄ ꯌꯥꯔꯣꯏꯅꯦ ꯅꯣꯡꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯥꯏꯔꯤꯁꯦ ꯏꯆꯝ ꯆꯝꯅ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯁꯣꯜꯂꯒ ꯄꯥꯏꯒꯗꯕꯅꯤꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯗꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯁꯦꯝ ꯁꯥꯕꯗ ꯅꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯑꯗꯨꯅꯤ ꯅꯍꯥꯟ ꯑꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯅ ꯅꯣꯏꯒꯤ ꯔꯝꯕꯣ ꯒꯦꯡꯗ ꯌꯥꯎꯔꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕ ꯆꯥꯛ ꯃꯥꯏꯕ ꯏꯕꯣ ꯅꯪꯅ ꯇꯧꯕꯁꯦ ꯃꯊꯣꯡꯗꯤ ꯀꯌꯥ ꯆꯥꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯁꯤ ꯍꯩ ꯀꯣꯛꯄꯤꯛ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯝꯕꯣ ꯒꯦꯡꯗ ꯍꯥꯞꯆꯤꯜꯂꯁꯤ ꯏꯆꯦ ꯄꯥꯁꯋꯥꯠ ꯇꯣꯅꯥꯎꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯒ ꯊꯧꯕ ꯍꯩꯕ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯇꯣꯡꯕꯕꯨ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯌꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯇꯣꯅꯥꯎ ꯅꯠꯇꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯂꯤꯀꯣꯞꯇꯔ ꯂꯣꯏꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤꯕꯅꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯇꯣꯅꯥꯎꯁꯤꯕꯨ ꯑꯁꯨꯛ ꯂꯨꯅ ꯈꯜꯂꯤꯁꯦ ꯍꯥ ꯂꯨꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯄꯥꯏꯔꯝꯂꯤꯕ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯎꯄꯨ ꯀꯥꯡꯊꯣꯜꯗꯣ ꯇꯣꯅꯥꯎꯅ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯊꯔꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯨꯅꯔꯥ ꯃꯥꯅ ꯂꯣꯏꯕ ꯕꯨꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯈꯩ ꯂꯣꯏꯅ ꯈꯣꯝꯃꯒ ꯄꯨꯈꯤꯗꯣ ꯏꯆꯦ ꯄꯁꯋꯥꯠ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯍꯨꯠ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯥꯡꯗꯦ ꯀꯩꯅꯣ ꯑꯩꯗꯤ ꯄꯣꯠꯆꯩ ꯉꯥꯏꯍꯥꯛ ꯁꯤꯖꯤꯟꯅꯕ ꯐꯪꯉꯤꯗꯣ ꯐꯔꯕꯅꯤ ꯈꯜꯂꯤ ꯅꯣꯏꯒꯤ ꯊꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯕꯣꯏꯗ ꯇꯣꯅꯥꯎ ꯇꯥꯟꯅꯕꯗ ꯅꯣꯏꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯁꯪꯗ꯭ꯔꯕꯅꯤꯅꯦ ꯍꯥ ꯑꯣ ꯊꯥꯔꯣ ꯇꯣꯅꯥꯎꯗ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯒ ꯄꯥꯏꯈ꯭ꯔꯦꯅꯦ ꯍꯦ ꯁꯣꯝꯗ ꯄꯥꯏꯈꯤꯕꯗ ꯅꯣꯏ ꯎꯍꯧꯗ꯭ꯔꯣ ꯍꯥ ꯍꯥꯏ ꯊꯝꯕꯣ ꯇꯣꯅꯥꯎꯅ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯒ ꯅꯪꯅ ꯉꯥꯎꯔꯒ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯉꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯂꯣꯏꯕ ꯉꯝꯕ ꯃꯤ ꯀꯅꯥ ꯂꯩꯒꯦꯅꯦ ꯇꯣꯅꯥꯎ ꯃꯇꯣꯝꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯅꯤ ꯄꯨꯄꯨꯇꯣꯝꯕ ꯊꯝꯕꯧꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯅꯤ ꯑꯗꯨꯕꯨ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯁꯨ ꯀꯨꯏꯔꯣꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯁꯥꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯤꯒꯤ ꯃꯔꯜ ꯉꯥꯛꯇꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ ꯄꯥꯁꯋꯥꯠ ꯑꯩꯈꯣꯏꯅ ꯇꯣꯅꯥꯎ ꯇꯥꯟꯅꯔꯤꯁꯤ ꯃꯔꯝ ꯆꯥꯗꯕ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯑꯃꯨꯛꯇ ꯇꯣꯡꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯕ ꯂꯣꯏꯕ ꯉꯝꯕ ꯃꯤ ꯍꯥꯏꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦꯅꯦ ꯏꯆꯦ ꯄꯥꯁꯋꯥꯠ ꯇꯥ ꯊꯝꯕꯧꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯅꯗꯤ ꯇꯣꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯃꯤꯅ ꯂꯣꯏꯕ ꯉꯝꯅꯗꯕ ꯍꯦꯂꯤꯀꯣꯞꯇꯔ ꯂꯣꯏꯕ ꯍꯥꯏꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯇꯣꯅꯥꯎ ꯅꯠꯇꯦꯀꯣ
ตัวน้าวไอ้ที่น่าหันใจคันดีเฮลิคอปเตอร์สิยามไฟหายบ้า मधुगी तमलाई भुतुना मागी हिरादा मंदु पुखरसु हेलीकॉप्टर से लेहौरदी यारे कैनो नत्रो ताखुदो तो नाव तमलाई बुत्तुना असीगी हेलिकॉप्टर से कइदोबगी लांथोमिनो हाइबा ताखुदो मधुगी तमलाई भुनुपिदो हेलीकॉप्टर थौबा हैरमोय अदुगी हुंदुओमबो ओइरमगनी तो नाव माना अमु मुनबला आदि कमाइन तौनी हेरा ताखुदुम माना मुनबला आसुने अइना सुंपी हेक पिरोय नमफुदा मुनगे तरोगलदिने मखौरिदो हेक्ता मेखारेगा लोरे ꯑꯩꯅ ꯅꯪꯕꯨ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯊꯝꯂꯨꯕꯒꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯥꯎꯔꯅꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯅꯊꯧ ꯇꯧꯔꯣ ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯎꯠꯂꯨ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤꯐꯥꯎ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯒꯤ ꯏꯔꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯇꯣꯅꯥꯎꯅ ꯊꯧꯔꯤꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯨꯜꯂꯒ ꯄꯨꯔꯛꯎ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯇꯣꯅꯥꯎꯒꯤ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯅ ꯀꯔꯝꯅ ꯂꯧꯒꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯀꯤꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯣꯅꯥꯎꯗꯒꯤ ꯃꯨꯟꯗꯕ ꯌꯥꯗꯦ Hey, tamnalai lao, tamnalai lao, aya, tamnalai lao. होइने यारेने नंगी जगोइदु कोनामु सारो जगोइ सारिनेदा कांनिंदु मिने चोंबे हेक मालदना मा जाजिगा hai yahoba nang adumaina hainune hentak maibase magi laiwa tinwa chijinaraga aigogi khuju khulai sagadoribani Nahasa, noi aigi lairon dilon da thajadaba taunuko. Aise cham mai banna dine noi bo. Haujik phaudrasu matam mamade hentak mai ba haiduna. Phauram khraba mai bani ne. Hentak mai ba. Nang se yamna heitrasu khara di haiba mai bani. Aisu nang na maram oiraga nahan wai mangluri duni. ꯑꯇꯩꯗꯤ ꯈꯪꯗꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯦ ꯆꯥꯛ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯕꯅꯤ यारे हेंताक माइबा क्याम हई केसे आई लोइजे खंगी नंग कन्या हमें मदुदा सुम याबिबगी वानिदा Ado hentak mai ba. Sigi haigat lang se. Kaidau si hairino. Nasa, ai wa haiget tau. Noi gi koktar hai ba. Apai bi posak asi. Nong thakta sanggu pai bu uche kumbani. Ado na uche phage hairedi haigat lang chijin abataba. hentak maibasi ai dauna singdi phajana singbujani he mana haise adum yaine pictru Hoine, yaine. Ado di haujik ai khoi kaidau si hairino. Matam manghalagano nun hasa. Haigat lang se. Thang na ba taurasi. hoi taurasi 마 삭생지가 냥냥이 시행원에서 하이 아빵차 헬리콥터 파버부 하이갈랑 떠라가 가만히 봐주냐 하 너희들 냥냥이도 소이버마 야오리냐 Kani wano da. Hentak mai ba ai na son ba laiwa tinwa bu. Soy hai bro. Isam na haigat lang tha ga lai ga da bana te ne. Lai ron ti lon maya mama ai na son laga. To naw gi helicopter do pha ga dauri bani ne. As noi se wati ngang na du na lai re. Hentak mai ba haigat lang do thak na ba taurasi. ताखुदो ngasi numidang sisu akhoi ni sibu amuk chara hendorabo tawrisibo as nahan makhai sen pairingai dadi chaning base saba phangambani hojikti karimta amuk saba phangdre 아코이니 수냐 헬리콥터 타고보다네 짜니 탕니가 로이네 까오래 짜람다이 각당 닝싱냐 하이바 adubu디 sumba as sakti phadara lame he takudo
Dr. Now, I think my title is the I share logo superior high. I couldn't hang America the hang with a company door. I share the Matapang the Jalo Haiba. เชียนปรกประหารกะไอ้งอนโดนสิหลังกิดูนั่งอยู่ข้างบนนั่นตรอไอ้นั่นนุ่งสีดนะมวยบัวอเมริกาดะเชียนมายามตาลุสูให้ดูท่าครกะเขาจิกนะไอ้งอนโดนสิหลังกะชาวอีเนี่ยมวยสุดเลยเชียนพังนะไอ้งอนจะพังจะให้จินอะไรนี่รำโบเก่งให้จินอะไรกันเนี่ยไอ้กี่เชียนพิรุด้วยตัวนี่ปากคุยดูสักสุชานับเลยตระบันนี่นั่นเนี่ยการนั่นทีชิงคาราทักษิณละกันเนี่ยตุ้มมุรสDr. Now, I helicopter say, a Buddha Malay no Piduna Pukraji, I Koinika Joni. ปูระร้อยมาดูกิตามาไล่นุปีดอเฮลิคอปเตอร์เท่าว่าหิตาบดีก็รอตัวน้องกี่ไปแบบโพสกสีไอ้เล่าดรามาดีไอ้กินนุ่งสีก็ดีกุมอามัดโตให้ไปยาดเลยอะดูก็ดีกุมไอ้น่ะมาสิกี่ไปแบบโพสกสีตัวน้องตะกี้มุลละบดีตัวน้องกินให้แบบโพสกอามัดเลยเอาเลยอะดูก็มาคุยกี่มาจานนั่นละเห็นไปสู้เห็นสิลักแล้วนี่อะดูดีไอ้ก็ดีตัวบดีฮะเร่ก็ดีกุมคราดีเล่าดไปยาดบันนี่นะไอ้มาสิกี่โพสกสีมากูโคกแล้วก็ผูกครากีใครอาจจะมาทวงชาติบุตรไล่นุปิโนเนี่ยใช่มาเกี่ยแต่มาเดินมาทุ่มเล่าระเบิดชูตัวนาวกี่เฮลิคอปเตอร์ชิมาดีทำพิรำบยาบันนี่ปุ่นน่ะปูบชุนน่ะเตตัวนาวกี่เฮลิคอปเตอร์ชิบูมากู้ขกแล้วก็ปูชิบชินะตัวนาวจะหายบีกี่ขันบันนี่หายเลยมังวันจะขังกันหลุดกะไอ้เนี่ยตัวนี้หายตัวน่ะไอ้งวนดามุงวันสิละกันนี่มาดุมขังจะรักษาหนูอีมาชีดไปแล้วก็สัตว์ขีบสิดีว่าซาบิไฮบีตำนาไลพุทนุปีดุนี่มิตรังกินงอตัวมหักนะไปรีบันนี่อีมาก็งั้นบ้ามาตำมังหันบักกันดิอสุปอุมังสิดากันนาอุดิงไงดามากิมิตรังกินงเสมุลฮาวรสิละเฮาจิกตีนั่งน่ะปามบักขุดิงมักไอ้น่ะลอยน่ะปางทกละบันนี่ตัวน้องกี่อภัยแบบโพสกอดุสูไอ้น่ะหลอกสิละบันนี่สิได้เลยเด้ตู้เฮาจิกตีนั่งอินน่ะนิ่งทุงละบันนี่นะไอ้น่ะหายบ่อมุกยารอสนาโทลูปาโทมาสิกินนุ่งเสอิมาดปีรกงลำบาเสร็จแล้วเฮาจิมักนุ่งเสมุลลเสร็จแล้วพากันนี่มากูงั้นบ่นั่งที่มาพัมสิดาไกดาวริบฮะไอ้มาพัมสิดานั่งกินนะตุงอินารักลีบันนี่ก็ได้นุ่งมาดูสิดาปีระโอก็ได้มาเสไอ้กินนุ่งนี่นั่งกินนุ่งนั่นเต้นักคุยดนุ่งอาชีพชุบไปปีรอยಅದು ಓಯ್ರಬದಿ ಮುಂದುನ ಲೌರಗನಿ ಯಾ 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 ಅಯ್ಯ Haish, masih tadi berkonjil cibu, wah bigi konjil nanti ni. Mani, masih tadi berkonjil lagi, wah bigi konjil ni.
이야, 야, 이야, 야. ꯑꯗꯨꯅꯤꯗꯅ ꯏꯆꯥꯅꯨꯄꯥ ꯅꯨꯡ ꯑꯗꯨ ꯃꯨꯜꯂꯨꯅꯦ ꯅꯪꯕꯣ 이마, 미트랑기 농어시 아이나 빠이래. 라오, 잣라시. 하이, 와사비. 까리 따우래 하. 까리 따우래 하유네. 부부동바 ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯗꯨ ꯀꯣꯛꯉꯝꯕ ꯃꯃꯥ ꯃꯆꯥꯅ ꯃꯨꯜꯂꯒ ꯄꯨꯕꯤꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯗꯣ ꯍꯨꯔꯥꯜꯂꯒ ꯄꯨꯔꯝꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯒ ꯃꯨꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯛꯉꯝꯕ ꯌꯥꯎꯔꯛꯂꯕꯅꯤꯅ ꯃꯥꯅ ꯉꯝꯈ꯭ꯔꯦ मधुदी अफब ओइररोय कोंगम हाइब तमना लाइदु ममांगदा आइना लम हेनबगी थेइना फुबा लैख्रबनी मखोय ममा मचाना मित्रंगी नुंग अदु पाइख्रबदी अफब लंबीदा कैदौ नुंगदसु सिजनरकलरोय फत्तबा मांग ताकनबगी लंबीदा सोइदना सिजनरकनी अदुदी गाइखो तोनाउना हाइबददी मधुगी मित्रंगी नुंग अदु मथौ तौद्रे हाइदाइने पुपुदोंबा ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯈ꯭ꯔꯕꯅꯤ ꯊꯣꯛꯎ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯅꯨꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯃꯨꯜꯍꯧꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣ ओंथोकबगी मतौ हाइदुनी मखोयगी मित्रंगी नुंगसी मपु यामगदौरी हियांग अथौबदगी आइना मुल्लगा इसिंग हुंदोकलमलबनी अदुबु वासाबी कौबी तमना लाई नुपी अदुना मागी मित्रंगी नुंगदु पाइसिनदुना थंबगी महुत्ता तोनावगी मनाक्ता मुक थमे माना हाइब थोउ यादे हाइदुना तोनावना मु हुंदोकले मपुना मुक पाइरे मदुगी मतुंगदा कोंगंबा कौबा फटखिद्रबा तमना लाई ममा मचादुना अमुक मुनख्रे अतैना पाइबदी फबु फै मखोयगी कोंगंबा हाइब ममा मचादुना पाइख्रबदी अफबदी सुंगोय ओइररोय नहान वाइसु आइगी सै चाख्रबनी मथोंग लाइ मुहुक्तबा तमना लाइनी हौजिकपु आई तोमतना मखोय ममा मचादु करमना थिगदौरिबनो नंगदी कनानो आई खोय खुनगी मीदी नत्रे पुपुदोंबा ꯑꯩꯅꯤ ꯋꯥꯁꯥꯕꯤꯅꯤ हंदकी मतंगसिदी आई नंगी नतेंग तौबा ngamloidौरी पुपुदोंबा ꯑꯩꯅ ꯅꯪꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯒ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯃꯕꯨꯛ ꯐꯠꯇꯦ ꯅꯥꯄꯜ ꯋꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯅꯤ नंगसु नबुक फटेने लिकप हेनमलिने पिथोखरदी पिथोखरे पिथोखरब नरल सिंदु अमुक हन लौसलुरनु हाइदुना अइना नंगोंदा हान हाइखरब नत्रो पुपुदोंबा ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯤꯌꯨ वासाबी मधुगी थबक द्वाराइब नते कोंगंबा ममा मचाना मित्रंगी नुंगदु सिजिनरगा मखोयगी मपांगन हेन कनबु होनरकनी तौगे हाइबद तौब ngमकनी अइना होनरबसु कानररोय पुपुदोंबा ꯅꯪꯒꯤ ꯅꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯡꯗꯣ ꯁꯣꯏꯗꯅ ꯂꯧꯒꯅꯤ नंगना नंगी मित्रंगी नुंग अदु अमुक हन्न फंगब फंगदबा आई करिसु खंदे अइना वारिबसे कोंगंबा ममा मचाना मित्रंगी नुंग अदु लान सिजिनरकलगा आइगी खुनसिगी अंगावबा मयामसे सोलकद्रा हाइबिसिनी तोनावगी हेलीकॉप्टर दु नुंगदांगदी पाइदे जाला नुमिदांगदी पाइरोय हे चाक चारगा लेरमनी अखोइना तोनावगी हेलीकॉप्टर फादोइसे गारिगिनो हाय अपंग
ตัวน้องน่ะไอ้ควยจะขัดรักเต่ารมีดูนั่งข้างดราฮะไอ้ควยอเมริกาดทารินี่ให้เด็กบุญมากวนดทารมีดูนั่งเก่าระบรฮะ ꯍꯧꯖꯤꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯗꯤ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯩ ꯑꯄꯪ ꯉꯁꯤꯗꯤ ꯄꯥꯏꯔꯛꯂꯔꯣꯏꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯌꯦꯡꯗꯤ ꯍꯥꯏꯒꯠꯂꯥꯡ ꯊꯥꯛꯂꯒ ꯇꯣꯅꯥꯎꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯐꯥꯗꯣꯏꯅꯤ ꯃꯁꯤꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯤꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦꯅꯦ ꯅꯍꯥꯆꯥ ꯅꯣꯏ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕ ꯇꯧꯅꯨꯅꯦ ꯑꯩꯁꯦ ꯇꯝꯅ ꯂꯥꯏ ꯚꯨꯠ ꯀꯧꯕ ꯉꯝꯕ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤꯅꯦ ꯃꯁꯛꯁꯤꯒ ꯀꯗꯥꯏ ꯅꯪꯒꯤ ꯇꯝꯅ ꯂꯥꯏ ꯄꯣꯠꯇꯣ ꯑꯃꯨꯛꯇ ꯀꯧ ꯌꯦꯡꯒꯦꯅꯦ ꯍꯣꯏꯅꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯒꯤ ꯇꯝꯅꯂꯥꯏ ꯚꯨꯠꯇꯨ ꯑꯃꯨꯛꯇ ꯀꯧꯔꯛꯎ ꯌꯦꯡꯒꯦꯅꯦ ꯍꯩ ꯇꯝꯅ ꯂꯥꯏ ꯂꯥꯛꯑꯣ ꯇꯝꯅ ꯂꯥꯏ ꯂꯥꯛꯑꯣ ꯍꯩꯌꯥ ꯅꯍꯥꯆꯥ ꯇꯝꯅ ꯂꯥꯏ ꯀꯧꯕꯁꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯆꯪꯕꯅꯤꯀꯣ ꯍꯩ ꯇꯝꯅ ꯂꯥꯏ ꯂꯥꯛꯑꯣ ꯍꯩ ꯇꯝꯅ ꯂꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅꯦ ꯍꯩ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯁꯦ ꯃꯋꯥ ꯂꯧꯗꯦꯅ ꯍꯩ ꯁꯤꯗꯤ ꯇꯝꯅꯂꯥꯏ ꯅꯠꯇꯦꯅꯦ ꯂꯝꯍꯨꯏꯅꯤꯅꯦ Tonaw! Oo, Tonaw! Sida amuꯛꯇ ꯊꯣꯛꯑꯣ ꯍꯥꯏꯕ! ꯑꯁ ꯀꯩꯗꯧꯔꯒꯦ ꯇꯥꯈꯨꯗꯣ ꯅꯪꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯕ ꯑꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯤꯛꯆꯔ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯃꯗꯤ ꯋꯥꯍꯪ ꯍꯪꯂꯒ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯗ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯨ ꯀꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯕꯤꯔꯛꯏ ꯀꯃꯦꯟꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅꯁꯨ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯤꯡ ꯑꯗꯨ WhatsApp ꯅꯝꯕꯔ ꯑꯃ ꯄꯤꯖꯔꯒ ꯑꯗꯣꯝꯅ ꯇꯧꯕꯤꯔꯤꯕ ꯀꯃꯦꯟ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯅꯝꯕꯔ ꯑꯗꯨꯗ ꯊꯥꯖꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯈꯤꯕꯅꯤ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯖꯤꯟꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯃꯝꯇ ꯂꯧꯈꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯖꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯇꯔꯤ ꯇꯧꯗꯨꯅ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯑꯁꯤ ꯄꯤꯖꯔꯒꯦ ꯈꯟꯒꯠꯆꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯃꯦꯟ ꯑꯗꯨꯅ ꯑꯗꯨꯃꯛ ꯆꯨꯝꯅ ꯄꯤꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯃꯦꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯂꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯂꯣꯇꯔꯤ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯑꯣꯠꯆꯒꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯗꯤꯇꯦꯛꯇꯤꯚ ꯇꯥꯏꯇꯜ ꯑꯁꯤ ꯀꯅꯥꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯤꯖꯔꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ